Wari CHAPHU माइकैदगी अकोंगचानबा थोकसोमना ताबिरिबसिंगबु तारामना ओकचरी हौजिक अमुक लौबिरसि अइबा अमित कुमार हुइद्रोमबगी ब्लॉक नंबर 2 हाइरिबु वारी असिगी सीजन 2 मापल सुब तांका विलियमना याइमदा ममुत तान हाइरे अहिंग सिमक्तदा खलकलिबु वाखल असि पांगथोक हौरसि हाइना फाव लेपनरे अदुबो ममानब अतैति हौदोक्त्रे मरमदी मखोइगी थोइना दरकार लैत्रे खली विलियम अमदी याइमा का अदुदगिदी तुमिन्न थोगलई अदुबो थोंग हांगदोक्लब मतुंगददी मखोल अमत थोगंदन लाई सैत्यम की का योरमदाई अदुदा मखोइ अनिमक चप लेपी लेपलिबगी मरमदी मुरुम मुरुम सोनबु खोंजेल तारकपदगिनी मखोल अदु सुम तासिल्लुबदा सैत्यम दु फोन वारी सानबैनी खंगलई मदुदा मखोइ ओनसिंदुन यंगई मुन्ना तासिल्लुब मतमददी सैत्यम दु यामना साउब माली खरा नक्सिलगा तारुब मतमददी वारी सानरिबा अदु महाक खंगनजबी अदुगा ओइर माले असुमना वारी सानबदु ताई सैत्यमना यारे यारे लोइ खंगी अइनबु वामा हाइरुरदिने थाजररोइदबनी विलियम याइमा अदुमक लेंगदना तारी अदुगा सैत्यमसु वा मखा ताई नते अइना हाइबो वासी असु याम थाजद्रिस करिगिनोबा नंग मीने हाइबदा पंगथा थाजैदो करिगिनो अइना हाइदी अइना नुपी अतोपग वारी सानबा मेसेज थानबा नंगना नोंगमत थेंगनबसु नते अदुगा मीना हाइरे एकाना हेक्ता थाजैदुबु करिगिनोबा प्रूफ फियोसु यादे तलिद थोइबी नंग से अइंगोंदा खनबा होबु या माले वाहिसिंग असिमदी विलियम होय ताहौरे अदुबो मखा ताबदी तुमिन्न लैख्रे का अदुदा ग्रोंग ग्रोंग लाउब मखोल सुताके अमुकसु हेक पाखले मरमदी फत्त नुंगदगा थोकलब जाला हाइना अदुबो मधु थोए हाइदुनसु कमाइन हेक हुरान बलाग चंगुनी अदुम ओइनमक याइमन चंगदुना कैदौरगे हंगलुसे हाइ अदुबो विलियम नदी यादे कैसु तौबु ओइरमदौ मानदे पोचै थुगाइबगी ओइरमनी साउबदुदा मी पर्सनल प्रॉब्लम ओइरमदी चोपनी हाइदुना खामे असुमन खनरिङै थोंग अदु फट हांतोरकपददी मखोइ अनिमक खोंलै थुना पिलर मरुमदा लुम्मी सैत्यम साउना थोगलक्लिबनी का मनुंगदा लैफम खंगद्रदुना मपानदा थोगलकपनी मी कना लैबनो हाइदुना कोइलै लैदुना हाइफेट येंगी अदुगा मखारोमदा कुमथख्रे तंजासी चप चारे खंदुना विलियम अमदी याइमा तपना थोगलई अदुगा सैत्यम की का अदुदा फट चंकी सैत्यम दी मखा हेक योखिबगा लंपाक्लोंगी अमंबरोमदा थोकी मदु याइमन थोंनाउदगी येंगी अमंब मरक ओइबनिना सैत्यम कनासु लैत्रे लोइनमक तुमनख्रे खनबगी मवोंगनी मागिसी इफोंग फोंगना फुरिखाउदगी कैनोमा लौथोरई अदुगा मचिंद चुपतुना मई चमखतुना चुरुप अदु थख्रे मई चमखतुना मदु उबदा याइमन हरि आई 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 मसी माइकोनसे चुरुक थैने विलियम का मनुंग डायरी कोइथी थिरंबा अदु याइमन असुमना हाइरकपदा थोंनाउ अदुदा महाक्सु येंगलुई विलियमना थमनी असि सालु सिंदबा मी मानसे याइमना कनाम उररोइ सिनेमाना खलिसे विलियमना यारे तो डायरी तोमदा थिसे याइमना हाइ नंग थियो अइ मा येंगे चंगक पर चंगक तबराइदो विलियमना अस अम्त थिसे वानी विलियम मफम खुदिंग कोयेंग येंगी अदुबो याइमदी सैत्यम दु येंगबो लेपते ngaihak lairaga saityam churup adu loiram male langthoklamle मीना खंगौदबा जगह अमदा अदुगा का अदुदा चंगकनबा लाई मदुद याइमा पाखत पहौरकले याइमन विलियमबु सिंगथोक्तुना थोकनब होनै अदुबो विलियम नदी यादे फंगद्रि फावबा थीरनी हाइना अदुबो लोइना सोइनबा तारे हाइदुना याइमा सेंथोकपसु नंगनरोय खंगबदगी कांखा मखादा चंगदुना लोटखरे सोमदन सैत्यम थोंग अदु हांगथोक तौबगी लैरी अदुगा विलियम दी सैत्यम की तरंग लैरिबा अदुदगी डायरी अदु लौथोरक्तुना नोकफेट तौई सैत्यम
thong adu fat hangdorei mahakna changakpu matamda mahaki tarang adu haifet lenglambagi mawong aduda chingnarap tawi changaktuna tarang adu hangdoktuna yengi somdadi kangka makhada loliba William amadi yaima mihun adukki matik chongi adubo laibak phabadagi saitem karimata khangkhidre phamungda kakhatuna hipkre somdana William amadi yaima kamdau sige haiduna yengduna leinari ingit pinabanatana upaidi karimata leitre William nadi diary adu puthoktuna yaima da udi yaima William gi matau aduda ngakti ngai khallubu khuding asengbata oiramba asida yaima William si achamba mi amadi natre haina lawi makhoi ani tuminna hiptuna leiri mathaktana saitem phone metuna leiri kamdauna ka asidagi thokani khanbda William su wakhal thoktre phanadi kuire makhoi anina hiplibase pungkhai amadi hele pung ani mukti taramlani ngaihak leiraga makharomda arumba posuk amakhak takhibagi makhol tari maduda saitem manakong thangkatuna tai makhol tu William hoisu tari bani aduga amuk mi amana wa ngangbagi makhol tarakle maduda saitem famungdagi haugalei aduga machinda murum murum soli kananong tawreisina iga I kabane भूत प्रेत का लोई चाइनी से ngasi adubo murum murum sonba adu leptaba adu da saitem su murum sonduna kumki tanja silauduna William amadi yaima kang khadagi tap na thoglai aduga ka adu dagi tap na thoglakle adubo William makhada kari tawribano haibadu amuk khangning laktuna maning hange tawi yaimadi William gi matau aduda saubu sauningi chatlasi sangna sihaiduna ingit phana tawrabasu yade yamandraba aduda William ga yaimagadu tapna amuk istiar rom da lai saitem su istiar adudagi hek kumtharakbada sajautu sumdring lep lerambaduda khangprek khangduna lawi loinana sajau su khangi sajauna hari khangini nangbo sotpet ka laudi wani saitem na ai su khangini tolongo kainu kaidorinu sida hingsida sajauna e nangdi kaido kumai ba saitem na hai makolama tayena kumai ni ne sajauna nang su tabro ai su tayena tholupune adu kaim leiram drisini saitem na kainu makol du di yam howida sajauna ai su khangini makol du tabada mit ka pungsing singi saitem na ai su haujuwaida makhadu kumamini basi khongamaga tumba muksangini sajauna is tawredani pasa lona thabak tawradana saitemna tawdadi kaino I hagalak paduini sajauna hai kaidore mo noi saiga khanabai oiramni ne saitemna o aise nupi atopa koi chingnei siniman haise aduda isu hek sauningakna block thamjinbani sajauna aina haidiya de chingnadoba thabak tawruno na saitemna yare henangsu makhoi anigi warisi William ga yaimaga su istiar nakal dagi loina tare kaisu thoidokpadi nattabasida kada changhorasi hainaduna onthorakpadadi makhoi gi hek mamangda chawba leptun leiramba adudadi yaima khangboi lakpoi kanna lauramlaga mathaktagi songtharai William su maning halaga toi yaimana makhada takibasidadi saitem sajau su kainom tawre haiduna senthorei chawba William da mamit khana yengai makhutta chetna pairiba diary adu ubada amukka hena mai haubu makhai saure matau si makhada longna tariba yaimana su uri adubo saitem na senthorakpa matamda yaima tadunu leramba aduda sensen gi tawi yaima gi mittadi saitem gi saktam asi saitem oidre yamna kiraba hainadraba ama oin ukhre maduna maram oiraga haugatuna lampak lomda senthokre saitem su angang boarding dagi senthokre haiduna yaima butana khre sajau su saitem gi matung inaduna chenkre adubu chawbadi William da mamit adu khana yengduna diary adubu lowgadabagi tawri matam aduda William
khonglei thuna hugatuna istiar adudagi songthare aduga mahaksu lampak lomda chenkre chawba nokmi makhong leibak tadana paikhatlaga pairaga lai aduga amamba marakta mangkhre sajau ngasidi khudong thiba nangle laluba kobagi mahakpusu dandi phangba tare mahaki asidi chawbada laluba nate nungsida lalubagini anamba matamda mahaki mideng nayeng lujadaba mawng matawna mahakpusu angang satri ayambana haina hande adubo yamna makairuba natragasu san asibagi manakta lepladi prize fangi haibagi matagum ngasidi mahaki numit sure una khangna saitemgi phajadaba lichat kaya kangkhatuna thami kayara khana nungsina sajauda wakat palaikhre adubo tabide madugi mahutta henadum karemna salai nongma nungsi yamna sauna lai nungsina sir sajauna khumi kaidore nungsina wa mata haigi hayu kai wano ne sir system di lebra sajauna khumi leiramgani mai ka da kaidorge nungsi mahaki tungda lakliba chawbadi yengi aduga hairi sir system do ai khara warawe kaidorge ne nungsina mana ikoi sibu satrene ne khanba ngamdaba male adubu kaidorge wane mana ikoi chawbada kaino yam haiba male sajau chawbada haifet yengi chawbasu mamai adu isuk sukthaba ui adubu sajau di nokphet tauna nungsida asumna amuk hangai kai haire inone mana nungsi sajau ge wahang aduda munna yengi adubu wadi makha tadi maramdi matang asida haiba yaba wa amadi haiba yadaba wa haiba ama leibanina khumdabani sajauna adugi bu kari sukhalunu noi sarse sumaina khara togonmani aduna kari sukhalunu mi masa nahani noi su inkhala ibani aduna sum phagi oi kari oi laknabu oirangoni kaino lana khalunu nungsi wa machet ama fawba ngangdi sajauna su asumna thaithoraklaga makhoi gi damakta lepiraktaba makhoi masel manabagum tawba asida prok chai adubu kari budi tawruni nupi mahakti chawbadi masadu mai hauba makhai sawi makhut adu kutum singduna khangi ahenba wa hainadrabasu tawnariba mawng mataw asi nupi oiruba makhoi tongana tare haibadu mayek sengle mamit adu imuk ngangsilei aduga sajawbusu para tambiningba ama phawre magi midyeng adu sajau suwi sajau lakak ti chai adubo nopinina kaisu tawrakloi haina khandoktuna lei hen adu mahaksu yauna laknaningba ama yaure aduna amuksu hek makha tana hari sajauna haujikpu aikhoina la ama hairasu noida nupa ataina propose tawra idu thinguba ngamgidro noida checksina leyo noigi koinariba khangnaribududang mathi phongbirakano asiguma wahi asi nungsi amadi chawbana sukhan khaludabani adubu ngasidi mana magna tare makhoi animag prok chakna boarding aduda halaki wari asi ngasisu chawbagi thawaina kaudri madumakna haurakliba irangni amamba marak asida birjit ingli tauba nonglik marik thiglakpada gyan khajik lakle ningthamtha oidasu angakpa mawongum nong thiglai ayengba nonglik aduda gyan mangduna taruraba birjit makeup thoglaklibani nong adu thili tabana maram oiraga una wana singdu nonglikna yaibagi makhol thoglai marak sida mahaki akoibagi mongsong aduda short lawba makhol tarakpada amukka hena mamit adu singlai karamna tawduna mahak mafam masida leiramlibano haibasi masasu hausik gyan karimata tajadri amamba oibanina akiba fawrakpadagi mahaki phone adu koithi thiba hore phone adu leibadi leiramle hawalaktuna mafi marol adu taithok nanthok tawi phone da yengbadasu pung ani makhairom tare thengle haiduna mahaki karom da lai adubu angakpani makhoi ki block asi pumam mamdun leiramle mai
amata thalamdre loinana mi amata su udi Birjit phone gi maidu thalaga changlai block adugi makhada leiriba mai thanfam aduda namduna yengi adubu mai amata ngandre uful waiful ithang thang badung tawi Birjit mangla tai bangla gyan tadre haiduni amuk ka sing adudi kamaina leirige yenge haiduna thongnaw de yengi thongnaw gi mingsel adusu uful yamna thangi madu taithok laga yengubadadi ka adu ichai chai dun lei mirang ithang thangba pamung fanung amadi ichai chai raba lairik mayam ta dun lei Birjit handakti taseng na ngagle karino tawri haiduna chingnaba helakpadagi phone lokthok call tawgi tawi adubo signal su amatta karamde Birjit kimalladuna mahaki ka tamna kakhalai aduga ka adugi thongdu hangnanaba tawbada manungdagi thong londun leirambada angakpa fawkre amuktang kanna akanba safuda inbada thong adu tiktuna hangdokpa yare manungdasu adu mangai pumchai chairaga phamung fanung menman tadana leiramle Birjit adukki matik ngakle mahak kaidau khrabano gyan tarakpada asumna oiramlibase kamdauna no gyan tadre chamam nadun leiringai roof mathakta kanangomba amana chatpa manbagi makhol tarakle maduda Birjit mathak lomda yengi mathakta sum chalambadagi tapna kumtharakle Birjit su koilei leidun yengi asum tapna kumtharakpada mahaki thongjin mapa chap chana lepkhre thongjin makhagi khajiktang kadun leiba ahoba aduda mi ama lepgi mamidu kharadi ure Birjit kanano haiduna kawi adubu masi su lengde khumbasu karimata khumlakte khumallaktraba adudadi Birjit thongjin aduda tapna changsili aduga makhagi ahoba aduda pakthaduna yengi matamduda ure madudi manju naraba sandal ama tonglaga thongjin gi hek mamangda lepliba adubo ikhang khanghaudana musin muba mamai ama fat non thadun yenglakpadadi Birjit khangpre khangna maning halaga tai kimalladuna haugat pa faw ngamda khai mananga na silaga phamung tamna lai aduwa phamung da kakatuna tasillaga phamduna lai Birjit kanasu leitaba mafam asida matomta akiba asini henmalatuna mahakpu kanbina ba haiduna koilaw lauri adubo kanasu lakte thong adusu dang thinba lepte aduga kidaba khonjelda thong adudagi mahakpu kaurakpa su lepte somdana yaima sor thabet honduna ukhong amagi marumda lotuna leiri mahaki mamit ukhiba chawbagi saktam aduna hena amuk kihale aduga saitem amasung sajauna mahakpu hatkadaba amagi mongda tanarakpa aduda amuka hena kihanduna yaima ukhong asida sangsinduna tuminna lotlibani saitemga sajawgasu torchlight kapla duna thiri amuk su makhoi ani wari sanai saitemna kanano husikidubo yaima natro sajawna mane William su yobu male saitemna hangi kayino moi chelise sajawna yaima de khoi ubada chenkibani William di tungda lehuri duni saitemna Birjit pondo kada leiba angangaido senaram haiko sajawna tawki asumna hainaringai asongba marakta mi ama leibagi mong tawrakpada makhoi animag tuminna lei aduga hairap pakthai matam aduda amamba marak adudagi tapna nupi amakhak thoglakpadu makhoi anina ure nupi adu masammana menman tade phingau sele madu ubada makhoi animag lawai luton sale ngasidi taseng na makhoi anisu but thengnare haibadu khalakle tingak makhoi animak yengnei adubu makhoi animak adu amana amag sakpham aduki matik akiba sakpham amamam onthok narakpadagi kanna lauramlaga chenakre maikai khangdana saitem na magi ground nupigi block leibagi nakalomda chenkre aduga sajawna gate lomda chenkre marak asida William di diary adu konduna yaima bu thiba chelei phanadi chawi makhoi gi campus ase
aduna maram oiraga bakoi pummak si lamang naribani. William Yaimabu kauruduna lai. Mahaki makol tabada ukong manum amada lumdun lairiba Yaima septharaga yenglai. Mamlaba sumamna atopa jagadagi changlakpa maingalna William do haipeti ure. Madu ubada Yaima thoglake tawi adubu nakal amadagi phingau setpa masammana thadokpa nupi amakakna makutta thang ama pairaga William tamna sangsinbadu ure. Madu ubada Yaima pamlamba adudagi hawalaktuna sensilai. William di amamba marak asida Yaima bu kaubu lepte. Asumna sensilakpana nupi aduna thang ne hek thinge tawbada Yaima na chungsinduna William bu inthoi. Aduga thang adu Yaima gi yet thangba lengjumda thili. Matamduda makhoi animag laimai da tusinduna tai. Aduga nupi adudi leptuna leiri. William makhong nama adu sujin kibadagi khara pharuraba makhong adu henjilagle. Ngasai makai saisu adu yaudana yamna wana semduna lakjabani. Adubu hausikti adukki matik anaba phaure. Adubu Yaimagi lengjumda thilliba thang adu William na lamduna lokthoi. Aduga nupi aduda yenglai. Nupi adu atai kana sunati William ni. Lakshmi mamai adu menman tadi mamit adu ngorong ole. Mahakna tanaragliba si diary adubuni. Adubu diary adudi ngai haktang amamba marak asida tusinbadagi kadaida takrabano karimata khangautre. Amuk suhek kanna noklamlaga Lakshmi mafam adudagi chenkre. Matau adu ubada Yaimadi ngakpana loire aduga William bu chingkali. William su Yaimagi asokpadu khangi aduna maram oiraga warasu wana masa matomta lepkhatnaba hodai. Sajauti gate adu hangdoklaga mayum tamna chalai. Mayum su anakpa mafamdi nate adubu kimanbadagi chalakpani. Lambi da khara chalakpada warakpadagi sor thabet honduna lambi mayaida leptuna lay. Kanasu lambi sida chatte. Street lemti marang kaina than banina amamba jagadi ngana oi. Warakpa sidadi akiba adugi mathakta amuksu hek hainadaba atanba amadum phaurkle. Kana lambi sida laktoino thengnadoino khanbada tungmang koyeng yengi. Wakhalda khali. Tasengna yum yoba ngamgadoribra hausikpu natraga hallaga boarding da layru sira haina. Confirm di khangde. Adubu chatpadi lepte. Ngaihak layraga gari amakak tunglomdagi lai. Gari tu makol tabada diesel auto ni haibadi khangle. Daw yare ayuk angan balalon bisingi gari male haiduna makut adu khatuna khamna na batawi. Adubu laibak thibadi gari tu khamlakte. Maduda mahakna khale. Karino ngawbra karino kaidore kainaga gari khamamaga hangakte wani. Wakal asi khanna magi mafam hendoktuna thaukiba gari aduda yengi. Adubu khara thaukraba matungda gari adu khamkre. Matamdu sajau harauduna gari manak aduda sensili aduga gari da phat tongkali. Sajauna Thagatchari aye soifawudang yaujagi. Driver adu gari sukumlakte. Mathantani gari asida thaurak libase. Start tawraga amuk gari adu thaurai wasu amatta ngangde driver ase. Khara sum thaurakpada sajauna wari saba husili. Aidi lalonbi yam tongbagi gari khamba pharak taribra khalurabani. Ado yam nungaijare somna gari khambirakpase. Driver adu masaksu phajana udi. Auto manung sidadi mai thandabanina. Aduga sum yengbadadi masa khara chawba nupani haibadudi khangle. Karimta kumlaktabasida amukasu sajauna gawi. Ado kadai phok chatoino. Driver adu sukum hek kumlakte. Driver gi maung aduda sajau tapna akiba amadi chingnaba phaurakle. Amuktang kauduna yenge haiduna makut adu driver gi lengjumda paiduna nomi aduga hangi. Yamabu kaida chatoino. Matam sidasu nupa adu onthorakpada mamit amata yaurumdre. Machinbal adusu yetumna phosin kibaki mami taba adu
ꯑꯃꯝꯕ ꯃꯔꯛꯇ ꯎꯔꯦ ꯃꯗꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯁꯖꯥꯎ ꯃꯅꯤꯡ ꯁꯠꯍꯜꯂꯤ ꯑꯗꯨꯒ ꯃꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯑꯣꯇꯣ ꯑꯗꯨꯗꯒꯤ ꯇꯥꯍꯧꯔꯦ ꯑꯊꯧꯕ ꯒꯥꯔꯤ ꯑꯣꯏꯕꯅꯤꯅ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥ ꯃꯎꯗꯨ ꯌꯩꯁꯤꯟꯕꯒꯤ ꯑꯅꯥꯕ ꯐꯥꯎꯔꯦ ꯑꯗꯨꯒ ꯑꯣꯇꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯖꯥꯎ ꯀꯦꯃꯟꯕꯅ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯑꯅꯥꯕ ꯑꯗꯨꯒ ꯀꯥꯎꯕ ꯃꯈꯩ ꯃꯈꯣꯡ ꯁꯦꯛꯂꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ खर हुबाट येसिन बदन मरम ओरेगा चेन बंगमदना अमुकसु तुसिंदुना ताई वारी सिगी मथंगी 10 सुब पार्ट अमुक गाइमिनसी।